Handak Lok Sabha amadi Rajya Sabha ki mifam da pass okiba Waqf Amendment Bill 2025 ki mayokta Pangal tem PT Manipur na senduna miyoi lising kaya na saru yaduna Irong Chesaba da mass protest rally chatkrai Irong Chesaba Eco Park da leiba Pangal tem Manipur headquarter dagi chatpa hokiba ngasigi rally adu da saru yaduna PT Manipur ki president Set Alamna Handak Lok Sabha amadi Rajya Sabha ki house animakta pass okiba Waqf Amendment Bill asi leiba asida leiriba Islam dharma chatliba sing da sokhali Democracy wanthok lendaba sigumba bill amabu pass tawba haibasi PT Manipur na akanba mongda condemn tawi mari lenaba singna khudakta reject tawbiyo center na sigumba anti muslim oiba bill asi lebak miyam gi damakta amadi minority singi khanbiraga khudakta reject tawbiyo haiki ngasigi khongchat aduda Waqf Amendment Bill 2025 yaning de chatnaba yaroi Waqf Amendment Bill 2025 withdraw taw down BJP minority da hanthana yengba yaroi Haiduna thaba placard sing season bagaloina kolau khayasu lauki ngasigi khongchat aduda wabagai kendragi ex MLA Fajur Rahim su sarugyaki Andakta Parliament da Lok Sabha amadi Rajya Sabha da bill pass tawkiba Waqf Amendment Bill asi aikoi Muslim society da aduki matik yamna sokpa bill ama oibana Manipur da leiriba pangan temna Manipur ki praja miyam ka khusam naraga sigum laba bill asi yaning de akoi akan mamong da condemn tawi masi reject tawbiyo haiba wafam adu ngasi pangan tem ki president ama oina media ki kuthang da aigi maikai da ki thamjari